कशु अनो लेजद है बता हनिया करिंता खंगे तुम यमन नुंगाइबा कोगी मीराबाई सिल्वर मेडलिस्ट टोक्यो ओलंपिक सिल्वर मेडल लौरख्रबा दुगी आगे हौरकपदगी मतेंग पांगपा ट्रक ड्राइवर सिंह अमदी मागी मरुओइबा मतेंग पांगपिरकपा मियोइसिंगदा अचंबा खुदोल पीबगी थौरम अदुनी ngasi पांगथोइबसी इमागी माइथोंगुना मीनोक्तम हल्लसी उट्लम्मु सेंगब थौना मालेंगी सानमुंगा ताकलम्मु ऐखोई मालेम सिरा ताकलम्मु ऐखोई मालेम सिरा इतिहासिक नुमिनी इतिहासिक चमना सिंजब मीराबाई इमुंग मनुना चमना सिंजब मयाई तांबन दिलेंसी मीराबाई चिनो पुनमक प्रोग्राम सानजु लौजनिंद्रे तोंगान तोंगानबा अखोइगी थौरम मसिबु नुसिबिदना मीराबाईबु अमदी गारिगी इसिनाव पुनपु हराव तयामबसी उतब यादे यावदब यादे हाइबगी थमोइगी अदुगुंबा असेट वखल लमगा लोइना लेंबिरइबा मीराबाईगी वारीदा युमफम वरगा I can show you I did a day the book. I did my answer head over the I don't. I'm going to make a shoe. I don't like to have the hanging like that. Can't get them. Yamana to my Adam Howe, Matam to Dina, Yamwana. Autumn I found another honor for that. Sapagilum Lisa. At the Kimatic Matin Pang in a water for Kanda. I don't. I'm hanging like when I can't have a conductory. I know. My Amama Hadabasu, Madame do that in the Kiva Mayamdo, Kashu, Kanatoba Mamonai, hygiening it. I am hygiening body, I not togening body. Mayam the Gi, Nijan, Amaka, some later, Mayam Sikodaga, Nahangi, Kuidaba Matanda, I know the Matin Panchiba. I will Kumantan Puvidaga, Sanaga Matantana Yahongiga, Matumayam, I am Ujeraga, Mayam the Gai, the Lapado River, Comtacus, I might, I don't papa, number Ujaki, I not Kantaraga, Mayam the Gi, Mongol, the only was I don't hunt the Gi, Honasum, later the Pahatara, do I give the Haraga, Mayam the Gi, Ujeraga, I Mayam the Gi, board, Nijava. Never matamanta TV you haraga smana I masigi yamasu yamdrabasu start my Jamina never simply you and I ima wada haiba matamdasmana digi I will Chapel matamdas mana pubiki by kaka my amaluna lady Adina Hani Jabitana Lucky was a Nungaiba sit again and Nungaiba like Batare I may hijaba matamda lapse matamdu Njang Ragadi Yamna cutting of how we hit over the certain. As I think I don't come in with them. Yamna Matin Panky,
ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯉꯁꯤꯗ ꯑꯩ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯂꯦꯞꯄ ꯉꯝꯃꯤꯕꯅꯤ, ꯃꯦꯗꯜ ꯂꯧꯕ ꯉꯝꯃꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯔꯒ ꯈꯨꯃꯟꯗ ꯆꯠꯅꯤꯡꯕꯗ ꯉꯝꯗꯕ ꯇꯥꯔꯗꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯇꯨꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯊꯥꯖꯩ꯫ ꯑꯗꯨ ꯉꯁꯤꯒꯤ ꯆꯥꯛꯁꯤ ꯑꯩꯅ ꯁꯨꯝꯕ ꯀꯣꯚꯤꯠ ꯃꯔꯛꯇꯁꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯦꯅ ꯈꯟꯖꯔꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝꯁꯤꯗ ꯄꯥꯎ ꯍꯥꯏꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯔꯒ ꯍꯟꯕꯤꯕꯗ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝꯃꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯈꯤꯇꯪ ꯑꯉꯝꯕ ꯐꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗ ꯇꯧꯖꯒꯦꯅ ꯑꯩ ꯈꯟꯖꯩ꯫ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩ ꯕꯣꯔ ꯄꯤꯕꯤꯌꯨ, ꯑꯩ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯟꯁꯔꯠ ꯃꯌꯥꯝꯁꯤꯗ ꯑꯩ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯕ ꯉꯝꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯌꯥꯝꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯏꯆꯜꯅ ꯌꯥꯝꯅ ꯌꯥꯝꯗꯤ ꯌꯥꯝꯕ ꯅꯠꯇꯦ, ꯑꯩꯅ ꯀꯀꯥꯒꯤꯗꯃꯛꯇ ꯇꯝꯕꯅꯦ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯕꯅꯤ, ꯃꯇꯨꯡꯗꯁꯨ ꯃꯪꯒꯣꯜ ꯑꯗꯨꯝ ꯑꯝꯕ ꯑꯣꯏꯖꯒꯅꯤ꯫ ꯃꯊꯪꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧꯕꯤꯔꯤꯕ ꯑꯦꯝ ꯍꯔꯥꯎꯕꯨ ꯀꯧꯁꯤꯟꯖꯔꯤ꯫ ꯃꯊꯪꯁꯨꯕꯗ ꯑꯦꯁꯤꯁꯇꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯄꯤ ꯗꯦꯋꯥꯟꯕꯨ ꯀꯧꯁꯤꯟꯖꯔꯤ꯫ ꯆꯪꯁꯤꯟꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯏꯆꯟ ꯃꯤꯔꯥꯕꯥꯏꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯂꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯕꯣꯔ ꯁꯤꯐꯥꯠ ꯄꯤꯕꯤꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯂꯣꯏꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯀꯝꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯚꯣꯠ ꯁꯤꯟꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯐꯝꯁꯦ ꯍꯥꯏꯔꯒ